Mapuroiba amadi masamaki drug sanaba nan local amaga oktaba lichat chatlambi ama faragang imung manungda sinakre pawasi kangla pau se dagi lokhatsabane Mapuroiba amadi masamaki drug sanaba nan local amaga oktaba lichat chatlambani haiba nupi ama Women's Self Development Association Tronglaubi awang laikai amadi Tronglaubi gi khulngakpasingna kwaktagi mafam amadagi fagalaba matung wakhal taminaraga imung manunggi miyoisingda sinakre Thogdok asi ngahan numidang pung 7 minute kunthrarom tarakpa adwaida thokibane Tronglaubi gi khulngakpasing amadi Women's Self Development Association Tronglaubi awang laikai gi maira paibisingna akaknaba paw ama phangbadagi kwaktagi mafam amada thiba humbagi thabak sathavada nupi adu nan local aduga laiminarambadagi fagatpane nan local aduga konana faraba nupi mapuroibasu Women's Self Development Association Tronglaubi awang laikai amadi Tronglaubi gi khulngakpasingna kaukhatlaba matung Makoy ahumak wakhal taminaki haire Maira paibisingna fagatlaba nupi adu mamang sahigi May 3 dagi thoglakhiba irang asina maram oiraga Surachanpur dagi lanjenaraklaga moirangi mafam amada mapuroiba amadi mapa pokpa maboka loinana asanba yum ama wairaga leirakhibane nan local aduna West Bengal dagi haujingna moirangi asanba yum amada leiduna yotek thangtek khomba chatpa miyoine nupi adugi mapuroiba aduna Nambol Assembly Constituency gi mafam amadagi ne Makoy animak drug sizinay haire nupi adu hana atopa nupa amada mayum panduna macha leiraba matung kainavadagi nupa asida ani suboy na yum palaktuna moirangi asanba yum amada leivane mahaki nupa adu sel thonglaba thavak amata suba nomba tawde haire fagalaba nupi adu na haibagi matungin na asigumba thavak asi Churachanpur dagi lanjenaraklaba matung mapuroiba amadi makoy anigi mayai ka bachinjak sanaba amadi imung puna bahonavada oktaba lambida sangsinkibani haire MP Mikhal Maipakpaga lanjenaribasing masagi mayumda hanjilhanbana ahanba pandam oigani haikhiba adu karamba matamda thabakto onthokadoribano BJP OBC Morcha awasi pandam pausi dagi lokhatsabane MP Mikhal Maipakpaga ihan hanba khongthang oina relief camp da sangjafam lawduno leiribasing masagi mayumda hanjilhanbana ahanba pandam oigani haikhiba wafam adu karamba matamda thabak oina onthokani haiba miyamda mayek sengna khangalu haina BJP OBC Morcha Manipur Pradesh ki maikei dagi MP ani gi mafam da taksilakle Congress Party gi amadi miyam da moithem tawbagi hainavina hanjin na miyambu apangba sibagi chatnabi thadokpi yo haina BJP OBC Morcha Manipur gi Forum President S Liven na phongdorokle wafam asi ngahan Prime Minister Narendra Modi gi ahumlak suba 3.0 laingak wasakpa amadi World Environment Week kamari lainana BJP All India OVC Morcha amadi BJP OVC Morcha Manipur Pradesh na punna khusam na duna haingangda leiba hanaba chingdagi ivudau marjinge masai kol faubada uchar kaya thabagi thoramda liven na phongdokhibane mahangna makha taraduna leiba kasigi oina BJP na lusing balaingak semkhrabani na Manipur dagi MP gi Mikhal Maipakhraba MP ani na Manipur gi matangda wangangga doriba se kanadano amade matau karamna Manipur gi isu asigi waroisin purakani haiba se miyamda mayek sengna khangan ba pame ngayaki panghaida haijinduna miyambu aranba lambida purakna bahonavagi aranba khongthang oigani haina haikhe nakalammaromda ngahan sathariba u thabagi khongthang asaina malemgi oina inga sada chauna honglagliba sidagi kharada oirabasu kanaba ngamlagane loinana Prime Minister Narendra Modi gi ahumlak suba laingak asaina Manipur gi hanagi tangdu leitaba punsirolda hanjilakbada chawba thodang laurakani haibagi thajaba chauna thamli haina mahangna phongdokhe